ꯑꯗꯨꯅꯤꯅꯦ ꯅꯅꯥꯎꯄꯤ ꯑꯩꯁꯨ ꯉꯥꯎꯍꯜꯂꯤꯅꯦ ꯅꯥꯅꯤ ꯀꯩꯗꯧꯔꯒꯦꯗ ꯄꯥꯝꯕ꯭ꯔꯣꯅ ꯄꯥꯝꯖꯗꯦ ꯂꯧ ꯅꯣꯏ ꯊꯕꯛ ꯌꯥꯝ ꯁꯨꯅꯤꯡꯗꯕ ꯅꯪꯗꯤ ꯅꯅꯥꯎꯄꯥꯅꯁꯨ ꯑꯣꯜꯂꯦ ꯍꯥꯏꯅꯦ ꯂꯩꯀꯥꯏꯗ ꯋꯥ ꯋꯥ ꯂꯥꯎꯔꯦ ꯏꯅꯥꯎꯄꯥ ꯅꯠꯇꯦ ꯏꯅꯥꯎꯄꯤꯅ ꯏꯇꯩ ꯁꯥꯟꯅꯗꯅ ꯍꯥꯏꯕ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯀꯩꯅꯣ ꯅꯅꯥꯎꯄꯥꯁꯨ ꯂꯩꯇꯦ ꯑꯁ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯉꯁꯤ ꯏꯕꯥꯅꯤ ꯆꯦꯜꯂꯗꯣꯏꯅꯦ ꯀꯩꯗꯧ ꯂꯥꯛꯑꯦꯕ ꯏꯅꯥꯎꯄꯥ ꯑꯃ ꯂꯩꯁꯤꯅ ꯊꯕꯛ ꯁꯨꯕ ꯉꯥꯛꯇ ꯃꯇꯦꯡ ꯄꯥꯡꯅꯤꯁꯨ ꯇꯧꯗꯦ ꯁꯤ ꯂꯣꯏ ꯆꯥꯛꯃꯨꯛ ꯊꯣꯡꯗꯣꯏꯅꯦ ꯑꯗꯣ ꯑꯩꯗꯤ ꯆꯥꯛꯃꯨꯛ ꯊꯣꯡ ꯑꯃꯃꯨꯛ ꯊꯣꯡ ꯉꯝꯗ꯭ꯔꯦ ꯇꯥꯃꯣ ꯂꯥꯏ ꯍꯥꯏꯅꯩ ꯀꯥꯏꯅ ꯇꯥꯃꯣꯁꯤꯅ ꯊꯕꯛꯇ ꯇꯧ ꯂꯩ ꯁꯦꯡꯒ ꯊꯝꯐꯝ ꯈꯪꯗ꯭ꯔꯦꯅꯦ ꯇꯥꯃꯣ ꯅꯪ ꯊꯕꯛ ꯇꯧꯃꯟꯗꯅ ꯉꯁꯤꯗꯤꯀꯣ ꯅꯅꯥꯎꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯑꯒꯦ ꯋꯥꯔꯦ ꯅꯪ ꯁꯨꯝ ꯆꯥꯛ ꯊꯣꯡ ꯂꯩꯕꯗꯩꯁꯨ ꯌꯦꯡ ꯉꯝꯗ꯭ꯔꯦꯕ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯏꯆꯤꯟ ꯏꯅꯥꯎꯅ ꯈꯣꯏꯕꯥꯅꯤ ꯈꯤꯇꯪ ꯄꯣꯛꯑꯒ ꯏꯅꯥꯎꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯑꯅꯤ ꯍꯥꯏꯁꯤꯅ ꯀꯩꯅꯣꯅꯦꯍꯦ ꯑꯩꯈꯣꯏ ꯃꯥꯅ ꯑꯃ ꯊꯝꯃꯝꯕ꯭ꯔꯥ ꯑꯁ ꯑꯩꯒꯤ ꯅꯨꯄꯤꯅꯦ ꯍꯥꯏꯁꯦ ꯅꯪꯉꯣꯟꯗ ꯅꯪꯅꯗꯤ ꯅꯅꯥꯎꯄꯤ ꯊꯣꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯏꯕꯨꯡꯉꯣ ꯅꯪ ꯅꯨꯄꯤ ꯊꯤꯗꯣꯔꯕ ꯍꯥꯏꯁꯦ ꯍꯣꯏ ꯊꯤꯔꯛꯑꯒꯦ ꯉꯁꯤ ꯆꯦꯜꯂꯛꯑꯒꯦ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯩ ꯊꯥꯡꯒꯗꯣ ꯇꯞ ꯇꯞ ꯇꯧꯅꯦ ꯑꯩꯕꯨꯗꯤ 18+ ꯑꯣꯏꯔꯦꯗ 18+ ꯑꯗꯨꯗꯤ ꯅꯨꯄꯤ ꯊꯤꯕꯗꯤ ꯌꯥꯔꯦꯅꯦ ꯅꯨꯄꯤ ꯊꯤꯕꯗꯤ ꯌꯥꯔꯦ ꯑꯗꯣ ꯅꯪ ꯇꯥꯃꯣꯅ ꯊꯕꯛꯀ ꯇꯧꯔꯒ ꯋꯥꯕꯗꯣ ꯑꯩ ꯌꯦꯡ ꯉꯝꯗ꯭ꯔꯦꯕ ꯑꯗꯣ ꯃꯥ ꯅꯨꯄꯤꯗꯣ ꯑꯗꯨꯝ ꯇꯧꯖꯔꯁꯅꯤꯗ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯗꯣ ꯆꯥꯛꯇꯨꯁꯨ ꯑꯩ ꯊꯣꯡꯉꯔꯣꯏꯅꯦ ꯆꯥꯛ ꯊꯣꯡꯉꯔꯣꯏ ꯃꯥꯅ ꯊꯣꯡꯉꯅꯤ ꯑꯗꯨꯝ ꯀꯣꯜ ꯂꯤꯛ ꯐꯪꯉꯤ ꯃꯥꯅ ꯐꯦꯡꯉꯅꯤ ꯑꯗꯨ ꯅꯪ ꯇꯧꯔ ꯀꯩꯝꯇ ꯅꯪ ꯇꯧꯗꯕ ꯍꯥꯏꯕ ꯁꯤ ꯁꯨꯝ ꯈꯥꯏꯕ ꯈꯤꯇꯪ ꯑꯃꯗꯤ ꯌꯥꯎꯔꯤꯕ ꯊꯕꯛꯁꯦ ꯍꯣꯏ ꯑꯩ ꯆꯠꯂꯒꯦꯀꯣ ꯅꯪ ꯁꯤꯗ ꯄꯨꯁꯤꯜꯂꯛꯑꯒꯦ ꯃꯁꯛ ꯈꯔꯗꯤ ꯐꯖꯜꯂꯣꯍꯦ ꯆꯤꯟ ꯍꯥꯞꯄꯦꯍꯦ ꯑꯁ ꯃꯇꯩꯒꯗꯣ ꯑꯣꯏꯗꯣꯔꯃꯤꯅ ꯇꯧꯔꯦ ꯌꯨꯇꯨꯞꯁꯨ ꯇꯧꯕꯅꯦ ꯑꯥꯎ ꯑꯁ ꯅꯪꯗꯤ ꯉꯥꯏ ꯂꯩꯔꯝꯃꯕ ꯑꯌꯨꯗꯗꯤ ꯂꯩ ꯉꯝꯗꯕꯩ ꯇꯥꯏꯞꯇꯅꯤꯅꯦ ꯉꯁꯤꯗꯤ ꯆꯦꯜꯂꯁꯦ ꯑꯩ ꯋꯥꯔꯦꯕ ꯑꯩꯈꯣꯏ ꯇꯥꯃꯣꯗꯣ ꯆꯥꯛꯁꯨ ꯊꯣꯡ ꯂꯩ ꯏꯟꯁꯥꯡꯁꯨ ꯊꯣꯡ ꯂꯩ ꯃꯥꯅ ꯐꯤꯁꯨ ꯁꯨꯕꯣ ꯃꯆꯥꯁꯨ ꯁꯦꯟꯅꯕꯣ ꯅꯨꯄꯤꯗꯨꯕꯨꯗꯤ ꯊꯤꯗ꯭ꯔꯤ ꯆꯦꯟꯕꯒ ꯌꯥꯈꯤꯔꯣꯏꯍꯦ ꯌꯥꯗꯦ ꯉꯁꯤ ꯆꯦꯜꯂꯁꯤ ꯀꯩꯗꯧꯔꯒꯦ ꯅꯪ ꯑꯩ ꯀꯩ ꯁꯨꯔꯒ ꯊꯥꯛꯇꯣꯔꯤꯒꯦ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯄꯩꯁꯥ ꯊꯤꯅꯍꯦ ꯅꯝꯊꯤꯅ ꯃꯥ ꯁꯨꯕ ꯀꯟꯕꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯗꯤꯀꯣ ꯀꯩꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦꯕ ꯆꯦꯜꯂꯁꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯅꯣꯏ ꯇꯥꯃꯣꯗꯨꯅ ꯑꯩ ꯊꯥꯛꯇꯨꯕꯗꯤ ꯅꯠꯇꯦꯗꯅ ꯍꯣꯏ ꯑꯩꯅ ꯃꯥ ꯇꯥꯃꯣꯒ ꯑꯩꯒꯗꯤ ꯁꯦꯔ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯌꯦꯟꯅꯗꯣꯏꯅꯦ ꯃꯥꯅ ꯁꯨꯔꯁꯨꯀꯣ ꯑꯩꯅ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯌꯦꯟꯅꯕꯩ ꯋꯥꯅꯤꯗ ꯑꯗꯣ ꯉꯁꯤꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯅꯔꯨꯁꯤ ꯅꯨꯡꯗꯥꯡ ꯇꯥꯗ꯭ꯔꯤꯀꯥꯟꯗꯀꯣ ꯑꯩꯈꯣꯏꯒꯤ ꯁꯅꯥꯔꯩ ꯍꯣꯏꯗꯔ ꯀꯩꯅꯣꯝꯃ ꯍꯥꯏꯖꯤꯜꯂꯁꯦ ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ ꯑꯋꯣꯏ ꯇꯥꯕꯤꯒ ꯉꯥꯡꯉꯤ ꯑꯁꯦꯡꯕꯩꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯃꯤ ꯉꯥꯡ ꯐꯥꯒꯤ ꯃꯥꯜꯂꯦꯅꯦ ꯀꯩꯅꯣꯅꯦ ꯅꯪꯁꯦ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯍꯥꯏꯗꯤ 2025ꯇꯅꯦ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯁꯦ ꯍꯧꯖꯤꯛ 25ꯁꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨ 25ꯁꯦ ꯆꯦꯟꯕꯒꯤ ꯄꯟꯊꯥ ꯍꯥꯏꯕ ꯑꯃ ꯂꯩ ꯍꯥꯏꯗꯤ ꯂꯩꯗꯅꯀꯣ ꯍꯣꯏꯅꯦ ꯍꯟꯗꯛ ꯑꯗꯣ ꯊꯥꯁꯦ ꯀꯩꯅꯣ ꯐꯖꯅꯗꯤ ꯍꯣꯡꯉꯤꯀꯣ ꯍꯟꯇꯛ ꯐꯖꯅ ꯍꯣꯡꯉꯦ ꯑꯗꯣ ꯏꯕꯥꯅꯤꯒꯤ ꯃꯤꯡꯁꯨ ꯍꯥꯞꯄ ꯌꯥꯏ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯗꯣꯂꯤ ꯋꯦꯠꯁ ꯄꯥꯛꯄ ꯀꯥꯏꯅꯀꯣ ꯑꯗꯨ ꯇꯧꯁꯦꯕ ꯑꯩꯈꯣꯏꯁꯨ ꯑꯗꯨꯗꯤ ꯅꯣꯏ ꯅꯃꯥꯟꯅꯕ ꯍꯣꯏꯗ ꯆꯦꯜꯂꯗꯤ ꯐꯖꯔꯔꯣꯏ ꯀꯥꯏ ꯑꯩꯈꯣꯏ ꯆꯠꯇꯣꯏꯕ ꯏꯃꯥꯟꯅꯕꯤ ꯍꯣꯏꯗ ꯑꯣꯏꯅ ꯆꯦꯜꯂꯁꯦ ꯀꯥꯔꯣ ꯂꯥꯛꯑꯣ ꯑꯁ ꯅꯪꯅ ꯑꯃꯨꯛ ꯊꯧꯗꯣꯔꯤꯕ ꯊꯧꯔꯛꯇꯤ ꯁꯥꯟꯅꯔꯦ ꯍꯥꯎ ꯑꯩ ꯂꯥꯛꯏꯌꯦ ꯆꯪꯉꯛꯑꯣ ꯂꯥꯛꯑꯣ ꯀꯥꯔꯣ ꯂꯥꯛꯑꯣ ꯆꯄꯜꯁꯦ ꯌꯥꯔꯦ ꯇꯣꯡꯉꯣ ꯑꯗꯨꯝ ꯂꯥꯛꯑꯣ ꯐꯝꯃꯣ ꯍꯧꯖꯤꯛꯇ ꯅꯣꯡꯉꯥꯜꯂꯛꯄ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯅꯣꯏꯅ ꯀꯩꯅꯣꯍꯦ ꯄꯨꯡ 4 ꯇꯥꯔꯁꯤꯕꯨ ꯅꯣꯡꯉꯥꯜꯂꯛꯄꯌꯦ ꯑꯩꯗꯤ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤꯕ ꯅꯨꯡꯊꯤꯟ ꯇꯨꯝꯒꯅꯣꯗꯤ ꯌꯥꯗꯦ ꯑꯌꯨꯛꯀꯤꯅꯦ ꯑꯗꯣ ꯉꯁꯤ ꯏꯕꯥꯅꯤ ꯆꯦꯜꯂꯗꯣꯏꯅꯦ ꯀꯩꯗꯧ ꯂꯥꯛꯏꯕ ꯆꯦꯜꯂꯗꯣꯏꯅꯦ ꯍꯥꯏꯁꯤꯗ ꯀꯩꯗꯧ ꯂꯥꯛꯏꯕꯌꯦ ꯆꯠꯈ꯭ꯔꯣ ꯅꯣꯏ ꯁꯤꯗ ꯆꯦꯜꯂꯗꯣꯏꯅꯦ ꯍꯥꯏꯕ ꯂꯦꯛꯐꯝ ꯂꯩꯇꯤꯌꯦ ꯀꯩꯅꯣ ꯅꯪ ꯅꯣꯏ ꯃꯥꯒ ꯏꯕꯥꯅꯤꯇꯪ ꯅꯠꯇ꯭ꯔꯣ ꯂꯩꯗꯣ ꯑꯩꯈꯣꯏ ꯃꯥꯗꯣ ꯁꯤꯈ꯭ꯔꯦ ꯑꯁ ꯅꯣꯏ ꯃꯥ ꯁꯤꯈ꯭ꯔꯗꯤ ꯏꯕꯥꯅꯤ ꯑꯗꯨꯝ ꯂꯩꯕ ꯌꯥꯏ ꯀꯩꯅꯣ ꯂꯩꯕꯤꯅꯨ ꯀꯩꯅꯣꯍꯦ ꯅꯪ ꯁꯤ ꯊꯥꯖꯤꯟꯗꯅ ꯍꯦꯛ ꯍꯤꯡꯆꯥꯕꯤꯁꯤꯗꯤ ꯉꯁꯤꯁꯦ ꯆꯦꯜꯂꯒꯦꯕꯀꯣ ꯅꯣꯏꯗ ꯑꯣꯏꯅ ꯃꯣꯏ ꯃꯃꯥꯟꯅꯕ ꯍꯣꯏꯗ ꯊꯩꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯍꯣꯏ ꯑꯗꯣ ꯏꯟꯖꯥꯡꯁꯦ ꯀꯩ ꯊꯣꯡꯁꯤꯒꯦ ꯍꯪꯒꯥꯝ ꯆꯥꯔꯁꯤ ꯑꯁ ꯑꯍꯥꯎꯕ ꯑꯃꯗꯤ ꯍꯥꯏꯔꯛꯑꯣꯍꯦ ꯑꯩ ꯀꯣꯡꯒꯦ ꯀꯩꯗꯧꯒꯦ ꯅꯪ ꯄꯩꯁꯥ ꯌꯥꯎꯔꯛꯄ꯭ꯔꯣ ꯑꯁ ꯅꯪ ꯄꯩꯁꯥ ꯌꯥꯎꯕ꯭ꯔꯣ ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯂꯩꯍꯧꯋꯤ ꯑꯁ ꯁꯦ ꯐꯣꯟ ꯇꯧꯒꯦ ꯑꯩ ꯒꯥꯔꯤꯁꯦ ꯅꯪ ꯊꯣꯛꯄ ꯕꯟꯇꯣꯞꯂ ꯀꯥꯏꯗꯅꯣꯃ ꯅꯣꯏ ꯊꯝꯕ ꯊꯝꯃꯣ ꯄꯨꯔꯛꯑꯣ ꯄꯩꯁꯥꯗꯣ ꯍꯥꯟꯅ ꯅꯪꯁꯦ ꯌꯥꯝ ꯆꯠꯄꯅꯦꯌꯦ ꯏꯕꯦꯝꯃ ꯈꯔ ꯂꯤꯛꯇ꯭ꯔꯗꯤ ꯀꯩꯅꯣꯅꯦ ꯌꯥꯔꯦ ꯑꯩꯈꯣꯏ ꯆꯪꯉꯝꯃꯒꯦ ꯅꯪ ꯊꯣꯛꯄ ꯇꯧꯔ ꯂꯥꯛꯑꯣ ꯁꯦ ꯂꯥꯛꯑꯣ ꯅꯪ ꯊꯣꯛꯄ ꯇꯧꯔ ꯂꯥꯛꯑꯣꯀꯣ ꯍꯣꯏꯅꯦ ꯃꯤ ꯃꯌꯨꯝꯁꯤꯗ ꯂꯥꯛꯑꯒ 2000 years later ꯆꯥꯛꯇꯣ ꯊꯣꯡꯗꯣꯛꯎꯔꯣ ꯍꯥꯏꯕꯅꯦ ꯍꯣꯏꯅꯦ ꯑꯁ ꯅꯪꯗꯤ ꯀꯩꯗꯧꯔꯒꯦ ꯅꯪ ꯁꯤ ꯃꯜꯂꯣꯏꯗꯅ ꯑꯩ ꯀꯃꯥꯏꯅ ꯃꯩꯒꯁꯦ ꯇꯧꯗꯣꯔꯤꯒꯦ ꯆꯥꯛꯄ ꯂꯣꯏ ꯂꯣꯏꯔꯦ ꯑꯁ ꯂꯣꯏ ꯁꯤꯕꯣ ꯀꯩꯗꯧꯔꯤꯁꯤꯕꯣ ꯏꯅꯥꯎꯄꯤꯅ ꯇꯧꯔꯤ ꯁꯨꯠꯅꯤꯡꯈꯤꯗ꯭ꯔꯦꯗ ꯑꯗꯨꯒꯤ ꯏꯁꯥꯒꯤꯗꯣ ꯃꯜ ꯂꯣꯏꯕꯒ ꯊꯣꯡꯒꯗꯧꯅꯦ ꯁꯤꯗꯤ ꯑꯩꯅ ꯍꯤꯡꯒꯣꯜꯗ ꯅꯝꯁꯤꯟꯒꯦ ꯇꯧꯕꯅꯦ ꯀꯩꯅꯣꯍꯦ ꯍꯣꯏ ꯏꯟꯁꯥꯡ ꯊꯣꯡꯕꯗ ꯑꯩ ꯍꯥꯞꯀꯦ ꯇꯧꯔꯒ ꯑꯔꯤꯕꯁꯤꯕꯨ ꯀꯃꯥꯏꯅ ꯆꯥꯗꯣꯔꯤꯒꯦ ꯑꯁ ꯆꯥꯅꯤ ꯆꯥꯅꯤ ꯀꯩꯅꯣ ꯈꯪꯗꯦꯕ ꯑꯩꯈꯣꯏ ꯇꯥꯃꯣ ꯌꯥꯝ ꯄꯥꯝꯖꯕꯅꯦ ꯅꯣꯏ ꯏꯃꯨꯡꯁꯤꯗ ꯂꯥꯛꯄꯗꯒꯤꯀꯣ ꯆꯥꯍꯩꯗꯕ ꯆꯥꯛ ꯏꯟꯁꯥꯡꯒ ꯂꯣꯏ ꯆꯥꯔꯕꯅꯦ ꯀꯥꯏꯗꯒꯤ ꯏꯃꯥ ꯄꯣꯛꯄꯗ ꯆꯥꯗ꯭ꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯑꯩꯗꯤ ꯊꯣꯡꯕ ꯉꯝꯃꯣꯏꯀꯣ ꯑꯩ ꯁꯨꯠꯅꯤꯡꯈꯤꯗ꯭ꯔꯦꯗ ꯊꯣꯡꯒꯦ ꯍꯥꯏꯕ
ꯏꯅꯥꯎ ꯄꯤ ꯂꯥꯛꯑꯗꯤ ꯑꯩ ꯆꯥꯛꯀ ꯊꯣꯡꯍꯜꯂꯔꯣꯏ ꯀ ꯍꯥꯏꯔꯝꯕꯅꯤ ꯏꯅꯥꯎꯄꯁꯤꯁꯨ ꯌꯥꯗꯦ ꯑꯩ ꯑꯗꯨꯝ ꯊꯣꯡꯗꯣꯔꯤꯕ ꯈꯨꯠꯀꯁꯦ ꯍꯥꯟꯅꯗꯤ ꯇꯛꯀ ꯇꯛꯀ ꯇꯦꯛꯑꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯁꯛꯀꯅꯤ ꯐꯖꯔꯤꯕ ꯂꯣꯏꯔꯦ ꯑꯩꯗꯤꯀꯣ ꯄꯦꯜꯂꯕꯅꯦꯕ ꯊꯣꯡꯒꯦ ꯍꯥꯏꯔꯤꯗꯅ ꯑꯗꯣ ꯅꯉꯣꯟꯗ ꯑꯩ ꯊꯣꯡ ꯍꯥꯏꯈ꯭ꯔꯕ ꯅꯉꯣꯟꯗ ꯁꯤ ꯏꯅꯥꯎ ꯈꯪꯗꯅ ꯆꯠꯂꯣ ꯑꯩꯅ ꯆꯣ ꯆꯦꯡꯒꯨꯝꯁꯦ ꯍꯥꯏꯕꯅꯦ ꯏꯅꯥꯎꯄ ꯆꯠꯂꯣ ꯆꯥꯛꯀ ꯊꯣꯡꯗꯣꯛꯎꯔꯣ ꯅꯇꯨ ꯊꯤꯔꯃꯤꯅ ꯑꯩ ꯑꯃꯨꯛ ꯄꯣꯊꯥꯒꯦ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯉ ꯐꯝꯃꯒ ꯇꯧꯕꯩ ꯇꯥꯏꯞꯇ ꯑꯃ ꯇꯧꯁꯤꯜꯂꯛꯏꯌꯦ ꯏꯇꯩꯁꯨꯅꯦ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯊꯣꯡꯕ ꯌꯥꯕꯅꯦ ꯑꯁ ꯑꯩꯉꯣꯟꯗꯅ ꯁꯨꯝ ꯍꯥꯏ ꯂꯩ ꯑꯩꯗꯤ ꯏꯕꯦꯝꯃ ꯅꯨꯡꯇꯤꯒꯤ ꯊꯣꯡꯉꯝꯃꯤꯅꯦ ꯑꯩꯗꯤ ꯅꯋꯥ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗ ꯅꯇꯨ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯏꯃꯧ ꯂꯥꯛꯑꯃꯤꯅ ꯑꯩꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯇꯩꯒꯩꯗꯣ ꯏꯅꯥꯎꯄꯤ ꯂꯥꯛꯑꯃꯤꯅ ꯈꯔ ꯄꯣꯊꯥꯒꯦ ꯇꯧꯕ ꯑꯩꯗꯤꯅꯦ ꯅꯣꯏꯒꯤ ꯂꯝ ꯍꯥꯡꯅ ꯂꯩꯁꯤꯡꯁꯦ ꯇꯧꯈꯥꯏꯔꯒ ꯏꯟꯖꯥꯡ ꯅꯥꯄꯤꯁꯦ ꯈꯔ ꯅꯝꯁꯤꯟꯒꯦ ꯇꯧꯕꯅꯦ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯆꯥꯛ ꯊꯣꯡꯕ ꯁꯨꯛꯅꯤꯡꯗ꯭ꯔꯦ ꯉꯝꯃꯔꯣꯏ ꯏꯇꯩꯒ ꯇꯥꯃꯣꯒ ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯊꯣꯡꯉꯣ ꯑꯩ ꯉꯝꯃꯔꯣꯏ ꯁꯨꯛꯅꯤꯡꯈꯤꯗ꯭ꯔꯣ ꯅꯨꯄꯤ ꯑꯃ ꯄꯣꯔꯛꯏꯁꯦ ꯁꯤ ꯀꯩꯅꯣ ꯇꯧꯔꯣ ꯇꯥꯃꯣ ꯅꯪ ꯍꯥꯟꯗꯁꯨ ꯊꯣꯡꯉꯛꯄꯅꯤꯅꯀꯣ ꯁꯤ ꯃꯈꯨꯠꯇꯨ ꯈꯤꯇꯪ ꯇꯧꯔꯛꯄꯒꯤ ꯇꯥꯏꯞꯇ ꯇꯧꯔꯛꯀꯅꯤ ꯍꯣꯏꯅꯦ ꯁꯄꯔꯤ ꯊꯣꯡꯕꯀꯅꯤ ꯊꯣꯡꯒꯦ ꯑꯩ ꯊꯣꯡꯒꯦ ꯏꯇꯩꯅ ꯊꯣꯡꯉꯗꯤ ꯈꯔ ꯆꯥꯕ ꯌꯥꯅꯤꯕ ꯑꯣ ꯇꯥꯃꯣꯅ ꯀꯩꯅꯣ ꯐꯤ ꯑꯗꯨꯝ ꯂꯩꯗꯨꯕꯣ ꯅꯀꯣꯛꯇꯨꯗ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯄꯣꯔꯛꯑꯕꯅꯤꯅ ꯏꯅꯥꯎꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯄꯣꯔꯛꯑꯦꯗꯅ ꯍꯧꯖꯤꯛꯇꯤ ꯃꯀꯣꯛꯁꯨ ꯀꯨꯞꯅꯤ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯑꯣꯏꯅ ꯀꯨꯞꯄꯕ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯄꯣꯔꯛꯑꯕꯅꯤꯅ ꯏꯅꯥꯎꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯄꯣꯔꯛꯑꯦꯗꯅ ꯍꯧꯖꯤꯛꯇꯤ ꯃꯀꯣꯛꯁꯨ ꯀꯨꯞꯅꯤ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯑꯣꯏꯅ ꯀꯨꯞꯄꯕ ꯁꯨꯅꯤꯡꯗꯕꯤ ꯑꯃ ꯄꯣꯔꯛꯇꯅ ꯃꯀꯣꯛꯄꯨ ꯀꯨꯞꯅꯤ ꯈꯪꯗꯦ ꯁꯨꯛ ꯁꯥꯡꯉꯕꯁꯤꯗꯕꯨ ꯀꯣꯛꯀꯁꯦ ꯑꯃꯨꯛ ꯍꯨꯃꯥꯡ ꯁꯧꯒꯩ ꯀꯨꯞꯄ ꯂꯩꯌꯣ ꯍꯥꯏꯔꯣ ꯁꯨꯛ ꯁꯥꯡꯉꯕꯁꯤꯗꯕꯨ ꯀꯣꯛꯀꯁꯦ ꯑꯃꯨꯛ ꯍꯨꯃꯥꯡ ꯁꯧꯒꯩ ꯀꯨꯞꯄ ꯂꯩꯌꯣ ꯍꯥꯏꯔꯣ ꯅꯪꯁꯨꯅꯦ ꯑꯩꯅ ꯆꯦꯡꯒꯨꯝꯁꯦ ꯍꯥꯏꯕꯅꯤ ꯁꯤꯊꯣꯛꯀꯅꯤꯅ ꯌꯥꯔꯤꯁꯦ ꯑꯩꯈꯣꯏ ꯇꯝꯗꯅꯤ ꯈꯜꯂꯤ ꯅꯌꯥꯝꯕꯅꯤ ꯀꯥꯏꯅ ꯁꯛꯇꯥꯁꯤꯒ ꯄꯤꯔꯛꯑꯣ ꯆꯠꯂꯣ ꯊꯣꯡꯃꯤꯟꯅꯔꯨꯔꯣ ꯑꯝꯇ Meanwhile. ꯑꯩꯁꯦ ꯃꯤꯅ ꯄꯪꯉꯤ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ ꯁꯤꯡꯕ ꯋꯥꯠꯄ ꯏꯕꯨꯡꯉꯣ ꯉꯥꯏꯈꯣꯅꯦ ꯉꯥꯏꯈꯣ ꯍꯥꯏꯔ ꯁꯤꯂꯦꯞꯄꯨ ꯍꯜꯂꯤꯕꯨ ꯂꯥꯛꯑꯣꯅꯦ ꯑꯩꯁꯨ ꯋꯥꯔꯤ ꯑꯃ ꯍꯥꯏꯒꯦ ꯇꯧꯅꯤꯅꯦ ꯉꯥꯏꯈꯣ ꯋꯥꯔꯤ ꯑꯃ ꯍꯥꯏꯒꯦ ꯇꯧꯅꯤꯅꯦ ꯀꯩꯅꯣ ꯅꯣꯏ ꯅꯅꯥꯎꯄꯤꯔꯣ ꯗꯣꯂꯤ ꯍꯥꯏꯗꯣ ꯗꯣꯂꯤ ꯏꯅꯥꯎꯄꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯅ ꯂꯧꯕ ꯅꯨꯄꯤꯅꯤ ꯑꯣ ꯑꯗꯨꯅꯤꯅꯦ ꯅꯅꯥꯎꯄꯤ ꯍꯥꯏꯁꯦ ꯑꯩꯁꯨ ꯉꯥꯎꯍꯜꯂꯤꯅꯦ ꯃꯥꯅꯤ ꯀꯩꯗꯧꯔꯒꯦꯗ ꯄꯥꯝꯕ꯭ꯔꯣꯅ ꯄꯥꯝꯖꯗꯦ ꯂꯧ ꯅꯣꯏ ꯊꯕꯛ ꯌꯥꯝ ꯁꯨꯅꯤꯡꯗꯕ ꯅꯪꯗꯤ ꯅꯅꯥꯎꯄꯥꯅꯁꯨ ꯑꯣꯜꯂꯦ ꯍꯥꯏꯅꯦ ꯂꯩꯀꯥꯏꯗ ꯋꯥ ꯂꯥꯎꯔꯦ ꯏꯅꯥꯎꯄꯥ ꯅꯠꯇꯦ ꯏꯅꯥꯎꯄꯤꯅ ꯆꯥꯛ ꯑꯗꯨꯝ ꯊꯣꯡꯍꯜꯂꯦ ꯃꯥ ꯁꯨꯗꯣꯡ ꯊꯣꯡꯗꯤ ꯁꯨꯅꯤꯡꯗꯦ ꯌꯥꯝ ꯅꯅꯥꯎꯄꯤꯗꯨꯅ ꯇꯂꯞ ꯁꯣꯠꯈꯤꯅꯦ ꯑꯩꯉꯣꯟꯗꯒꯤ ꯇꯂꯞ ꯆꯥꯕꯅꯤ ꯆꯅꯤꯃꯨꯛ ꯁꯨꯔꯛꯑꯕꯅꯦ ꯂꯨꯄꯥ 200 ꯍꯦꯟꯖꯤꯜꯂꯛꯑꯦ ꯃꯥꯅ ꯁꯣꯠꯈꯩꯁꯦ ꯁꯤꯡꯉꯣ ꯍꯥꯏꯌꯨ ꯅꯪ ꯊꯦꯡꯅꯔꯒ ꯍꯥꯏꯌꯨꯀꯣ ꯊꯦꯡꯅꯔ ꯍꯥꯏꯕ ꯌꯥꯔꯣꯏꯗ ꯀꯩꯒꯤ ꯊꯦꯡꯅꯗ꯭ꯔꯗꯤ ꯍꯥꯏꯔꯨꯅꯣ ꯊꯦꯡꯅꯔꯀꯥꯟꯗ ꯍꯥꯏꯌꯣ ꯍꯥꯏꯕꯅꯦ ꯑꯣ ꯍꯧꯖꯤꯛꯄꯨꯗꯤ ꯊꯕꯛ ꯆꯠꯈꯤꯕꯅꯦ ꯌꯨꯝ ꯂꯩꯍꯧꯗꯦ ꯑꯗꯣ ꯑꯗꯨꯝ ꯊꯦꯡꯅꯔꯗꯤ ꯍꯥꯏꯌꯣ ꯊꯦꯡꯅꯗ꯭ꯔꯗꯤ ꯍꯥꯏꯔꯗꯕ꯭ꯔꯣ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯊꯦꯡꯅꯗ꯭ꯔꯗꯤ ꯑꯁ ꯊꯦꯡꯅꯗ꯭ꯔꯗꯤ ꯍꯥꯏꯕꯗꯣ ꯍꯣꯏ ꯍꯥꯏꯔꯒꯦ ꯊꯦꯡꯅꯔ ꯍꯥꯏꯔꯒꯦ ꯊꯦꯡꯅꯕ ꯑꯗꯨꯝ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯊꯦꯡꯅꯔ ꯍꯥꯏꯔꯒꯦ ꯊꯦꯡꯅꯕ ꯌꯥꯗ꯭ꯔꯦ ꯀꯩꯅꯣ ꯊꯦꯡꯅꯔꯀꯥꯟꯗ ꯍꯥꯏꯔꯒꯦ ꯍꯣꯏ ꯆꯠꯂꯣ ꯀꯥꯎꯅꯤꯀꯣ ꯁꯤꯡꯍꯜꯂꯣ ꯑꯩꯉꯣꯟꯗ ꯄꯪꯉꯤ Meanwhile. ꯏꯕꯦꯝꯃ ꯅꯪ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯉꯥꯏꯈꯣꯃꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯩꯁꯤꯕꯣ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯀꯩ ꯉꯥꯏꯈꯣꯕ ꯂꯥꯏꯒ ꯑꯣꯛꯅꯔꯖꯥꯠꯅꯣ ꯉꯥꯏꯈꯣ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯏꯇꯩ ꯁꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯌꯥꯅꯤ ꯏꯇꯩ ꯁꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯅꯦ ꯁꯣꯛꯄ ꯌꯥꯗꯦ ꯀꯩꯅꯣ ꯏꯇꯩ ꯁꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯀꯩꯅꯣ ꯅꯅꯥꯎꯄꯥꯁꯨ ꯂꯩꯇꯦ ꯑꯁ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯉꯥꯏꯈꯣ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯕ ꯑꯁ ꯏꯇꯩ ꯅꯅꯥꯎꯄꯥꯁꯨ ꯌꯨꯝ ꯂꯩꯇꯦ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯪꯁꯦ ꯂꯩꯀꯥꯏ ꯇꯥꯟꯅꯕ ꯂꯥꯛꯎꯔꯣ ꯀꯩꯒꯤꯅꯣ ꯑꯩ ꯎꯁꯤꯠꯇ꯭ꯔꯤꯔ ꯅꯪ ꯎꯁꯤꯠꯇ꯭ꯔꯤꯔ ꯑꯩꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯍꯥꯏꯔꯒ ꯁꯨꯡꯍꯩ ꯏꯇꯩꯅ ꯑꯩꯉꯣꯟꯗ ꯁꯣꯛꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯤꯅ ꯁꯣꯛ ꯍꯥꯏꯔꯛꯄꯩꯅꯤ ꯀꯅꯥ ꯍꯥꯏꯔꯛꯏꯕ ꯏꯇꯩꯗꯨꯗꯤ ꯑꯥꯗꯩ ꯍꯥꯏꯔꯛꯄꯩꯅꯦꯕ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯕ ꯀꯔꯤꯅꯣ ꯏꯇꯩ ꯁꯣꯛꯂꯛꯀꯅꯤ ꯍꯥꯏꯔꯒ ꯅꯥꯇꯩꯗ ꯁꯣꯛ ꯀꯩꯗꯧꯒꯦ ꯊꯦꯡꯅꯗ꯭ꯔꯗꯤ ꯍꯥꯏꯔꯛꯀꯅꯣ ꯍꯥꯏꯌꯦꯕ ꯃꯣꯏ ꯉꯁꯥꯏ ꯍꯥꯏꯔꯛꯀꯦꯕ ꯑꯥꯗ ꯀꯩꯅꯣ ꯇꯂꯞ ꯌꯣꯟꯕꯗꯣ ꯑꯗꯨꯗꯨꯅ ꯅꯪꯅ ꯇꯂꯞ ꯂꯨꯄꯥ 200ꯒꯤ ꯁꯣꯠꯈꯤ ꯑꯗꯣ ꯅꯪ ꯊꯦꯡꯅꯔꯗꯤ ꯍꯥꯏꯌꯣ ꯊꯦꯡꯅꯗ꯭ꯔꯗꯤ ꯍꯥꯏꯔꯨꯅꯨ ꯀꯩꯅꯣ ꯏꯇꯩꯗꯨꯗꯤ ꯊꯦꯡꯅꯕꯗꯤ ꯎꯅꯔꯀꯥꯟꯗ ꯍꯥꯏꯌꯨ ꯍꯥꯏꯔꯛꯏꯅꯦꯗꯣ ꯀꯩꯅꯣ ꯎꯅꯔꯒꯕꯨ ꯁꯨꯃꯥꯏꯅ ꯂꯩꯔꯤꯀꯥꯟꯗ ꯍꯥꯏꯌꯨ ꯍꯥꯏꯅꯦ ꯁ꯭ꯋꯥꯏ ꯂꯩꯀꯥꯟꯗ ꯊꯦꯡꯅꯔ ꯍꯥꯏꯁꯤꯗꯤ ꯏꯇꯩ ꯅꯪꯒꯤꯗꯣ ꯃꯤ ꯁꯤꯠꯇ꯭ꯔ ꯃꯥꯜꯂꯦ 시디 기장 타자 파티. ꯅꯪ ꯃꯤ ꯊꯦꯡꯅꯔ ꯍꯥꯏꯌꯣ ꯊꯦꯡꯅꯔ ꯍꯥꯏ ꯌꯥꯗ ꯃꯥꯜꯂꯦ 집을 나가지 않으랬지 뭐. 나라면 안 했던 것이.